ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒ ꯇꯟꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ IDPꯁꯤꯡꯅ BSFꯀꯤ ꯒꯥꯔꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯣꯂꯥꯏ ꯊꯥꯕꯤꯗ IDP ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯑꯃꯔꯣꯝꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯈꯠꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯐꯪꯕ ꯄꯥꯎꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯣꯂꯥꯏ ꯊꯥꯕꯤꯗ IDPꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯃꯔꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯕ ꯑꯞꯗꯦꯠ ꯑꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯁꯤꯡꯁꯨ ꯎꯇꯨꯞ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤꯡꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ spy hon tinglel tim tim tawe tear gas can tawe maro ke bol cha pan tawe almo hewo salanga hen kuki almi ho kadim se nawe ong la kadim se nawe laiwang hi bilai to utung lok to sadu koiring ki ka hetai ong mi pi ong se la lai tu chun ki chan na de wang om poi tu hi dolai thabi ki update community health center manungna tear gas kapsinbagi mami sauna tabagi saktamsu social media sina video loina thagalakli indigenous politics ta ahongba purakli awangpok state lairiba regional political party singa si punsinabagi khongthang asina lamdam asigi indigenous politics ta ahongba purakpa ngamle haina Tripura mothagi sip pradyot kishore deba barman phongtokri Manipur da NPP Manipur State Unit ki thapu basing hongdo hongjin tawrakpadagi party asi state asida kari oirakadagi haiba tamangamdaba phiwamda leiri party asi masjid tholakpa yabagi phiwamda leiri nauna pham hongdo hongjin tawrakhiba yaningdaba ani tholakli magna hai awang nupok ki regional political party mayam punsilaga lamdam asi khaki oiba anauba wakhalona ma puthoktu na mapham amakhaktadagi khonjel thokna lawba ngamnabagi damak lambi adu thiri Alliance asina sangsilakpa khongthang asida yamna khumang chaksinbaga loinana regional amasum national gi thakta indigenous politics ta nauna ahong prakpa ngamli magna hai hadakta Assam Arunachal Pradesh Meghalaya Manipur Nagaland amasum Tripura gi lusingba kya puna phaminaduna wari kupna sanakraba matungda platform asi hena masak thok ngamli lakliba sagol sunumita Agartala gi Vivekananda Mindigi hauraga asauba miyam gi khongsat amasakani Masida Meghalaya gi Chief Minister Konat Sangmayauna awanupok state singi lusingba kyana saruk yakani radio na makhatana hai awanupok state singi oina apunba kholaw ama platform amadagi lawba ngamnabagi dama lamdam masigi anawba wakhalon ama saganaba haujik leptana sangsili Tripa Morthana Konat Sangmagi NPP da morstawbagi wafam adu leiti hairaduna radio na hai apunba platform ama sagat kadawriba sida hanagi lairiba party gi mas adu kaihendana thamlaga political party singa sigi web political platform ama sagatani lamdam asigi tuan balup sing bulaga apunba wakhalona ama sagatuna anawbu saktam ama sagatpana asigi pandam naiki masi political party mayam ama kaktara punsinba natraga hanadigi leijaragla party gi mas adu manghanbadasu manghanbasunati political party mayam puna thawak tawminadun apunba kholaw ama lawthokpa yanaba khongthang sing lokholyaki lawkhaliba khongthang asida kanaguma party amatigi sakta manghanba natragana muthatnaba honabigi wakhal yawdi madugi mohta amaga mating pangnadun apunbagi kholaw sakatpa ngamnaba hotnaminabada thajaba thamleki pradyot deba barmana wakhatana hai puna satminaba asida anauba common identity wakhalon thausil ming Piral na singbagi matang na khanabagi wapam lakpi hai miyam gi problem na signboard thetpadagi hena maru hai ki mana makhatan hai awang nupok ki apunba ama sagalakpa sina New Delhi na lamdam asigi yellow furup singi wapam singa hena lumna lahon gani tuan ba state taradagi miyoy sing tuan unana ba Delhi gi matam lairoi lamdam asigi dama apunba khonjelamad lawba tarabadi Delhi na madu tanabagi matam soidana phangana ki lamdam asigi lusingba kyana state asigi apunba kholaw ama oiduna laklaba inner line permit ama sum land right sing tanduna lakli adobu tuana thengnaraga laklaiki Manipur gi oina National People Party NPP gi manungi political gi oirakliba ahongba sida yaningba amasum yaningda bu wapam lakpa sina party asi state asida kari phibam lakatagi haiba tamangamdaba phibam amada lakli Manipur gi haukipa party asina Meghalaya da
PS Sangmana pukraba matung state asidasu yumpham amu hanna lingduna lengakta phida phangba hauramlabani adubu oirakliba ahongba sina kari phibamda lakadagi haiba tamangamdri haina party asigi manungdagi phangba pawmana hairi Ukraine gi atop khunahum khudum chale Russia amasum Ukraine gi la lusinaba wathok oiba thaurang amagi matangda khananaba US Ukrainian amasum European officials sing Geneva da unaringai nomaizu numita Russia na Ukraine gi nongpok thangba sarukta atoppa khunahum khudum chale haina claim tawkhri Russia gi defense ministry na ki lanmi singna Donetsk region da Dnipro Petrov region da khudum chale Russia gi lanmi singna leptana khumang sakshiliba Ukraine gi nongpok thangba sarukta maru oiba mafam sing kannanaba kif na honaduna lakli Russia gi khwaidagi nauba khumang sakshinba si sahi mari rom suraba lana si lusinanaba US President Donald Trump gi thaurang khananaba Geneva da wari sanadringai mamangdani proposal adu ayaba pinaba Trump na Ukraine na November 23 phawbagi manungda pikhi adubu Russia gi hardline demand khra yaba draft ama semdok semjin tawba kif na pamni point 19 leiba plan adu ki matungina Ukraine lam khra thadokpa Laiba asigi army masing hantaba amasum NATO da kaidongai di yaurei haina wasak pasangi Russia na makhata na attack torokpa thingani haiba gifta nuksupna thajaba piri Russia gi lusingba Vladimir Putin na proposal taram oki masina final peace settlement amagidamak yumpham thonbu yai haina Putin haiki adobo kariguma Ukraine negotiation digi mai leiduna sielabadi ahenba lamlauksingani haina su Putin na ki hale Ngammi haibigi matagum Donald Trump na nampuda Ukraine gi la lauksin na bo honarakpagi thong lusingba singna pena kidri Ngammi haibigi matagum America gi President Donald Trump na nampuda Ukraine gi la lauksin na bo honarakpagi thong Europe lepak sing lusingba singna kham thengna pena kidri Donald Trump na akia khang sauna piraduna Ukraine gi President Vladimir Zelensky da point kungani panjaba peace plan adu yadrabadi lan adumak sukna duna leire tawutabu US na Ukraine Mating di panglaroi haina phongdorakhibani panbayabadi Trump na puthuraklibi Ukraine gi la lusinabagi peace plan adu da Ukraine masagi lam Russia da bidokhibagi wapum yauri maduna maram oraga Trump gi peace plan asli Ukraine gi President Vladimir Zelensky na hauju phau gi manungda hoi mai haidana lairi pani haina su experts na phongdorakli Trump na puthurakliba point kungani panjawa peace plan adu da Ukraine gi lam Donbas Russia da pithokiba Ukraine gi military gi power kakthaba amadi Ukraine NATO gi member ama oina ba haiduna lakhiba wafam handokadabani haibna singu Ukraine gi mayokta leiba wafam kya yorakhibani asigumba phiba masida Ukraine gi lan matau kram lusinba ngamgadoribano haina Johannesburg ta hauju pangthoklibi G20 summit saruk yariba Europe lebak sing lusingba singna khamthena yaningdaba phongdokna kre haidi G20 summit saruk yariba Britain France Germany Italy Spain Netherlands Ireland Finland Norway Europe Union Canada amadi Japan singwa lebak sing amat oina Trump na puthorakliba peace plan asigi matangda amuhana khannaraga semdok sadokpi tangai padaba lei haina amat oina yanaraduna America gi President Donald Trump da khanganaba warep na khre haina su phongdorakli Britain gi Prime Minister Kirna America na puthorakliba peace plan adu da Ukraine gi military gi power hanthanabagi wapam adu yamna nusa thiningai Russia ga ceasefire sanakhraba matungda Ukraine gi military gi mapangal hen thamba haibisi yamna maroi hanasu phongdokhi ari matam amadi hekta powerful oiriba China amadi Japan leba ki marakta lan thulakpa yabagi akiba leiri matam amadi hekta malem gi khwairi gi powerful oiriba lebak China amadi Japan gi marakta lan thulakpa yabagi akiba leiri China na Japan aki khang sauna piraduna manga kaktuna hatkani haiba phawba phungoktuna nakal ani gi marakta sauna unkhanaba hengalakre Japan gi Prime Minister Sane Taikashi na Taiwan gi matang phongdokhi bu wapam China na UN phukhatuna asaw phongdokri report asigi matungina UN China gi permanent representative Fu Kangana Global Body gi Secretary General Antonio Guterres ta letter ama iraduna kariguma Japana crossfire situation kulai paiduna khuthingjilakna bu khonaraglabdi thawang adu attack amani haina lawgani China gi permanent representative Fu Kangana Paliba Street Hariba wapam asi mainland China digi sub governing gi manungsana Taiwan tungana leina bo honarakpane hari adubu Taiwan hariba laiba asi China gi amani haina lakibani China masamang su Taiwan bu namduna laushingani haiba wapam
अदुमक याजरी अदुबु हंदक वाथोक अमुक हेना साथुरक्लिबसी जापान की प्राइम मिनिस्टर सने ताइकासी न जापान की पार्लियामेंट करिगुब सैनाना ताइवान लांदारदी जापान मधुगी सबसाब पाखुम पिरक्प ये हेना फोंदोखिबनी वाफम मधुना मरम ओइरग सैनाना जापान मथक्ता खम थिंगना सौरखिबनी हाइदेनसु पाउक्सता पली